ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯖꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛ ꯅꯥꯏꯕ ꯂꯤꯒꯦꯜ ꯑꯦꯛꯁꯄꯔꯠ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯐꯦꯀꯜꯇꯤ ꯑꯣꯐ ꯂꯣꯒꯤ ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯕꯤꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯌꯨꯝꯅꯥꯝ ꯄ꯭ꯔꯦꯃꯥꯅꯟꯗꯅꯤ ꯑꯩꯈꯣꯏ ꯁꯔ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯔꯗ ꯀꯟꯇꯦꯛ ꯇꯧꯖꯔꯤꯕꯁꯤ ꯍꯧꯖꯤꯛ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯏꯝꯄꯣꯁ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯅꯦꯁꯅꯦꯜ ꯒꯦꯖꯦꯠꯇ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯑꯣꯔꯗꯔ ꯐꯥꯎꯕ ꯊꯣꯛꯂꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯆꯥꯎꯅ ꯆꯃꯝꯅꯔꯤꯕꯁꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯒꯤ ꯄ꯭ꯔꯣꯀ꯭ꯂꯥꯃꯦꯁꯟꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ MLA ꯃꯌꯥꯝꯁꯤ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯄꯥꯋꯔ ꯑꯦꯟ ꯐꯪꯁꯟ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯑꯗꯨꯒ ꯃꯈꯣꯏꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯗꯤꯖꯣꯜꯕ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤꯅꯤ ꯁꯔ ꯈꯤꯇꯪ ꯁꯨꯒꯥꯏꯅ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯑꯦꯛꯁꯦꯂꯦꯟꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯏꯟꯗꯤꯌꯥꯅ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯊꯣꯛꯄ ꯑꯣꯔꯗꯔꯁꯤꯗꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯂꯨꯁꯟꯒꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯁꯤ ꯌꯥꯎꯔꯤꯁꯤ ꯑꯩꯈꯣꯏꯒꯤ PRꯗ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤ ꯑꯅꯤꯃꯛ PR ꯉꯥꯛꯇꯅꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯃꯁꯤ ꯃꯥꯒꯤ ꯂꯥꯏꯐꯁꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯁꯁꯄꯦꯟ ꯇꯧꯔꯒ ꯊꯝꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯣꯃꯥ ꯊꯝꯕꯒꯨꯝꯕꯅꯤ ꯍꯥꯏꯕꯤꯅꯦꯁꯟ ꯍꯥꯏꯗꯨꯅꯤ ꯍꯥꯏꯕꯤꯅꯦꯁꯟꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯄꯨꯔꯥ ꯃꯨꯊꯠꯄ ꯅꯠꯇꯕ ꯗꯤꯖꯣꯜꯕ ꯇꯧꯗꯕ ꯑꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯂꯨꯁꯟꯒꯤ ꯄꯣꯠꯁꯤ ꯌꯥꯎꯗꯦ ꯑꯣꯔꯗꯔꯁꯤꯗ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯁꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟ ꯍꯥꯏꯗꯣ ꯑꯗꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ MLA ꯃꯌꯥꯝꯁꯤ MLA ꯑꯣꯏꯅꯗꯤ ꯂꯩꯅꯤ ꯄꯥꯋꯔꯗꯪ ꯄꯥꯔꯣꯏ ꯃꯥꯏ ꯄꯥꯋꯔ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯄꯥꯋꯔ ꯑꯗꯒꯤꯗꯤ ꯂꯣ ꯃꯦꯀꯤꯡ ꯄꯥꯋꯔ ꯁꯤ ꯁꯁꯄꯦꯟ ꯇꯧꯔꯒ ꯊꯝꯗꯣꯏꯅꯤ ꯀꯔꯤꯝꯇ ꯄꯥꯏꯔꯣꯏꯕ ꯑꯗꯨ MLAꯗꯤ ꯑꯣꯏꯅꯤ ꯁ꯭ꯇꯤꯜ ꯗꯦ ꯑꯥꯔ MLA ꯑꯗꯨ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯄꯥꯋꯔ ꯑꯣꯐ ꯂꯣ ꯃꯦꯀꯤꯡ ꯄꯥꯋꯔ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯄꯥꯋꯔ ꯑꯝꯇ ꯂꯩꯔꯔꯣꯏ ꯃꯣꯏꯗ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕꯤꯒꯗꯕ ꯑꯃꯅ ꯃꯁꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯁꯤ ꯀꯗꯥꯏꯗ ꯊꯣꯛꯂꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯥꯔꯇꯤꯀꯜ 356ꯀꯤ ꯀ꯭ꯂꯣꯖ ꯅꯝꯕꯔ 1ꯗꯒꯤ ꯊꯣꯛꯂꯛꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏꯗ ꯏꯃꯥꯔꯖꯦꯟꯁꯤꯁꯤ ꯑꯃꯅ ꯅꯦꯁꯅꯦꯜ ꯏꯃꯥꯔꯖꯦꯟꯁꯤ 352 352 ꯅꯠꯇꯦ ꯑꯩꯈꯣꯏꯗ ꯂꯩꯔꯤꯁꯤ 360 ꯍꯥꯏꯗꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯃꯥꯔꯖꯦꯟꯁꯤ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ 356 ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯕ꯭ꯔꯦꯛ ꯗꯥꯎꯟ ꯑꯣꯐ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯃꯦꯆꯤꯅꯔꯤ ꯏꯟ ꯁ꯭ꯇꯦꯠ ꯀꯧꯏ ꯁꯤ ꯌꯥꯎꯔꯝꯗꯣꯏꯅꯤ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ PRꯗꯨ ꯄ꯭ꯔꯣꯀ꯭ꯂꯦꯃꯦꯁꯟꯗ ꯌꯦꯡꯕꯤꯌꯨ ꯑꯍꯥꯟꯕ ꯔꯤꯁꯥꯏꯇꯦꯜ ꯄꯦꯔꯥꯒ꯭ꯔꯥꯐꯇ ꯍ꯭ꯋꯥꯏ ꯍꯧꯔꯒ ꯕ꯭ꯔꯦꯛ ꯗꯥꯎꯟ ꯑꯣꯐ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯃꯦꯆꯤꯅꯔꯤ ꯏꯟ ꯗꯤ ꯁ꯭ꯇꯦꯠ ꯍꯥꯏꯔꯛꯀꯅꯤ ꯀꯅꯥꯅ ꯒꯚꯔꯅꯔꯒꯤ ꯔꯤꯄꯣꯔꯠꯇꯒꯤ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯄꯥꯋꯔ ꯃꯌꯥꯝ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯄꯥꯋꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯀꯩꯅꯣꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯁꯤꯗꯦꯟꯅ ꯃꯁꯥꯃꯛ ꯍꯤꯝꯁꯦꯜ ꯑꯦꯖꯨꯝ ꯂꯣꯏ ꯄꯥꯏꯔꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯁꯤ ꯒꯚꯔꯅꯔꯗ ꯗꯦꯂꯤꯒꯦꯠ ꯇꯧꯔꯒ ꯒꯚꯔꯅꯔꯅ ꯔꯨꯜ ꯇꯧꯔꯅꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯁꯤꯅꯤ ꯑꯩꯅ ꯑꯍꯥꯟꯕ ꯊꯝꯅꯤꯡꯉꯤꯁꯤ ꯑꯣꯀꯦ ꯁꯔ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯈꯪꯖꯅꯤꯡꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯗꯤꯖꯣꯜꯕ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯀꯔꯝꯕ ꯑꯅꯧꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯈꯥꯗ ꯆꯠꯊꯒꯅꯤ ꯃꯗꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯇꯧꯒꯗꯕ꯭ꯔꯥ ꯀꯅꯥꯅ ꯇꯧꯒꯗꯒꯦ ꯃꯗꯨꯃꯁꯨ ꯊꯝꯕꯤꯌꯨ ꯁꯔ ꯆꯞ ꯃꯥꯟꯅꯩ ꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯁꯤ ꯂꯩ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛ ꯗꯥꯎꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯃꯦꯆꯤꯅꯔꯤ 356 ꯂꯩ ꯇꯥꯔꯒꯗꯤ ꯏꯁꯣꯏ ꯁꯣꯏꯗꯅ 2 ꯃꯟꯠꯀꯤꯅꯤ ꯑꯍꯥꯟꯕꯗ ꯑꯣꯏꯗꯣꯏꯁꯦ 2 ꯃꯟꯠ ꯊꯥ ꯑꯅꯤꯁꯤꯒꯤ ꯃꯇꯨꯡꯗ ꯃꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯕꯣꯠ ꯍꯥꯎꯁꯦꯁ ꯑꯣꯐ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯔꯥꯖ꯭ꯌ ꯁꯚꯥ ꯑꯃꯁꯨꯡ ꯂꯣꯛ ꯁꯚꯥꯅ ꯃꯥꯁꯤ ꯑꯦꯄ꯭ꯔꯨꯞ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯑꯗꯨ ꯇꯧꯔꯒꯗꯤ 6 ꯃꯟꯠ ꯌꯧꯔꯅꯤ ꯑꯗꯨ ꯑꯃ ꯑꯦꯄ꯭ꯔꯨꯞ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯡꯉꯕꯗ ꯆꯍꯤ 3ꯐꯥꯎ ꯑꯩꯈꯣꯏ 356 ꯊꯝꯕ ꯌꯥꯏ ꯑꯗꯨ ꯑꯩꯈꯣꯏꯗ ꯂꯩꯔꯤꯁꯤꯗꯤ ꯃꯁꯤꯗꯤ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟꯅꯤꯅ ꯊꯥ 2 ꯂꯩꯅꯤ ꯌꯥꯝꯃꯕꯗ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟ ꯁꯨꯗ ꯕꯤ 2 ꯃꯟꯠ ꯃꯁꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ SR ꯕꯣꯃꯥꯏ ꯑꯦꯒꯦꯟꯁ ꯌꯨꯅꯤꯌꯟ ꯏꯟꯗꯤꯌꯥ 1994ꯒꯤ ꯑꯩꯈꯣꯏꯒꯤ 9 ꯖꯖꯦꯁꯅ ꯍꯦꯜ ꯇꯧꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯊꯥ 2 ꯂꯩꯒꯅꯤ ꯊꯥ 2ꯁꯤ ꯃꯅꯨꯡꯗ XYZ ꯑꯃꯅ ꯃꯦꯖꯣꯔꯤꯇꯤ ꯀꯃꯥꯟ ꯇꯧꯔꯦ ꯑꯥꯏ ꯍꯦꯞ ꯗ ꯅꯝꯕꯔ ꯑꯩꯉꯣꯟꯗ ꯅꯝꯕꯔ ꯂꯩ ꯁꯔꯀꯥꯔ ꯁꯦꯝꯕꯒꯤ ꯍꯥꯏꯗꯅ ꯃꯤꯗꯨꯅ ꯒꯚꯔꯅꯔꯗ ꯀ꯭ꯂꯦꯝ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯩ ꯁꯔꯀꯥꯔ ꯁꯦꯝꯖꯒꯦ ꯑꯩ ꯏꯟꯚꯤꯇꯦꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯑꯗꯨ ꯇꯧꯗ꯭ꯔꯤꯐꯥꯎꯗꯤ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟ ꯂꯩꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯒꯚꯔꯅꯔꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯃꯟ ꯇꯧꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯥ ꯎꯠꯀꯗꯣꯏꯅꯤ ꯑꯩꯒꯤ ꯅꯝꯕꯔ ꯂꯩ ꯍꯥꯏꯁꯦ ꯅꯝꯕꯔꯁꯤ ꯒꯚꯔꯅꯔ ꯑꯣꯐꯤꯁ ꯎꯠꯄ ꯌꯥꯔꯣꯏ ꯏꯠ ꯁꯨꯗ ꯕꯤ ꯑꯣꯟꯂꯤ on the floor of the assembly adu ullakanda parliament number is there hai kanda amu president masigi akoi da lay PR se cancel tawre ne revocation order ma tholakani adu gi wani adu da ngamdraba tha singna khona ngamdraba aina hajai singi ngamda taragadi assembly dissolution gi PR du huju still PR ni assembly dissolve tawre haidana anoba proclamation ama amu tholakani adu dagi di kaim leitre 6 months manungda election commission India da pigrani 324 article 320 makada election commission India na Manipur da fresh mandate election tawbagi notice holani aduni ku leisi lo da hajar sa aroiba oina notice meeting ma ke hangjening bose sa hoji sumnagi minute ama ni khaki mamangda BJP North East ki in charge Dr. Sabit Patra na फोंदोखिबजी मसी एनिमेटेड सस्पेंशन नि हाइदना फोंदोखरे मसीमंगना बीजेपी की नेशनल लीडरशिप की मचिनबांदगी फोंदोरिबो वाफमसिना ताकपदी बीजेपी की करंब थौरांगी मखादा प्रेसिडेंट रोल से थमकपने न लवी सर अनोबो चीफ मिनिस्टर अमा अथु मतमदा लाकनी हाइदना एक्सपेक्ट तोबिब्रा नत्र कनी खनबे
ꯃꯣꯏꯒꯤ ꯊꯧꯔꯥꯡꯁꯦ ꯑꯩꯈꯣꯏꯅ ꯈꯪꯖꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯔꯥꯟꯁꯦ ꯇꯧꯗꯕꯅ ꯑꯩꯈꯣꯏꯅ ꯄꯥꯖꯔꯤꯁꯤꯗꯤ ꯑꯦꯁ ꯑꯦ ꯁ꯭ꯇꯨꯗꯦꯟ ꯂꯣꯒꯤ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯂꯣꯗꯨ ꯄꯥꯖꯕꯅꯤ ꯑꯗꯨꯒ ꯃꯣꯏ ꯊꯧꯔꯥꯡ ꯃꯣꯏꯗ ꯃꯅꯨꯡꯗ ꯀꯩ ꯂꯩꯕ ꯑꯥꯏ ꯍꯦꯞ ꯅꯣ ꯑꯥꯏꯗꯤꯌꯥ ꯇꯧꯕꯇꯕꯨ ꯑꯁꯦꯡꯕꯗꯤ ꯃꯥꯅ ꯍꯥꯏꯔꯤꯁꯤꯗꯤ ꯁꯤꯗꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯕ꯭ꯔꯦꯛꯗꯥꯎꯟ ꯑꯣꯏꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯅꯣꯔꯤꯇꯤ ꯒꯣꯔꯃꯦꯟ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯈꯪꯕꯗ ꯅꯝꯕꯔ ꯁ꯭ꯇꯤꯜ ꯂꯩꯔꯤ ꯑꯗꯨꯅ ꯃꯤ ꯑꯃꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯅ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯉꯔꯥꯡꯁꯦ ꯀ꯭ꯂꯦꯝ ꯇꯧꯔꯝꯃꯕꯀꯣ ꯑꯥꯏ ꯋꯤꯜ ꯐ꯭ꯔꯣꯝ ꯗ ꯒꯣꯔꯃꯦꯟ ꯑꯥꯏ ꯍꯦꯞ ꯑ ꯅꯝꯕꯔ ꯍꯥꯏꯅ ꯑꯩꯈꯣꯏ ꯒꯚꯔꯅꯔꯒꯤ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯀ꯭ꯂꯦꯝ ꯇꯧꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯝꯃꯛꯏꯕ ꯄꯤ ꯑꯥꯔꯁꯦ ꯃꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯖꯨꯗꯤꯁꯤꯌꯦꯜ ꯔꯤꯚ꯭ꯌꯨ ꯇꯧ ꯍꯥꯏꯕ ꯑꯥꯔꯇꯤꯀꯜ 32ꯒꯤ ꯃꯈꯥꯗ ꯄꯤ ꯑꯥꯔꯒꯤ ꯃꯊꯛꯇ ꯆꯦꯂꯦꯟꯖ ꯇꯧꯕ ꯌꯥꯏꯀꯣ ꯄꯤ ꯑꯥꯔ ꯀꯩꯗꯧ ꯊꯝꯃꯤꯅꯣ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯅ ꯖꯨꯗꯤꯁꯤꯌꯦꯜ ꯔꯤꯚ꯭ꯌू ꯊꯝꯕ ꯌꯥꯏꯑꯕꯀꯣ ꯇꯧꯕ ꯌꯥꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯇꯥꯗꯕꯅꯤꯅ ꯑꯩꯅ ꯈꯟꯕꯗ ꯗꯦꯔ ꯏꯁ ꯅꯣ ꯀ꯭ꯋꯦꯁꯟ ꯑꯣꯐ ꯖꯨꯗꯤꯁꯤꯌꯦꯜ ꯔꯤꯚ꯭ꯌू ꯑꯗꯨ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯊꯥ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯃꯤ ꯑꯃꯅ ꯍꯌꯦꯡ ꯑꯣꯏꯕ ꯍꯥꯡꯆꯤꯠ ꯑꯣꯏꯕ ꯌꯥꯏ ꯑꯥꯏ ꯋꯤꯜ ꯐ꯭ꯔꯣꯝ ꯗ ꯒꯚꯔꯟꯃꯦꯟ ꯑꯥꯏ ꯍꯦꯞ ꯗ ꯅꯝꯕꯔ ꯋꯤꯠ ꯃꯤ ꯍꯥꯏꯁꯤ ꯎꯠꯄ ꯑꯃ ꯆꯪꯉꯤ ꯑꯗꯨ ꯎꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯈꯟꯕꯗ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯗꯤꯖꯣꯜꯕ ꯇꯧꯕꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯛꯑꯦꯅ ꯊꯝꯖꯅꯤꯡꯉꯤ BJP ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯄꯨꯊꯣꯛꯇꯨꯅ BJP ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯃꯤꯌꯥꯝꯅ ꯄꯤꯔꯤꯕ ꯄꯣꯄꯨꯂꯔ ꯃꯦꯟꯗꯦꯠ ꯑꯁꯤꯒꯤ ꯃꯈꯥꯗ ꯁꯦꯝꯗꯕ ꯇꯥꯔꯒꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯗꯤꯖꯣꯜꯕ ꯇꯧꯕꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯂꯤꯒꯦꯜ ꯑꯦꯛꯁꯄꯔꯠ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯐꯦꯀꯜꯇꯤ ꯑꯣꯐ ꯂꯣꯒꯤ ꯄ꯭ꯔꯣꯐꯦꯁꯔ Premananda, head of department, Fondorpo Wafom Oini, Makata President Rule Siki, Morobe intention Carino, BJP, Anova, Karamba Torang, National Leadership Maketi, Laki, Habadumadi, Yangminabatari, Sir Yumnam Premananda. I'm going to have a sir. Thank you very much. Okay.